Manipur gi imung khudingmak senthok lehenaba madi masana maromdom lepcheba ngamhalabada lamdam masada chakot papurakpa ngamgani haina Chief Minister and Biren Confered mahakna makata na haikibada Paumi singi punsi haibasi khudong thiningai na thanba punsi amani journalism da amadi media da thoglakliba singasi nationalism gi wakal chenba samaj gi khanba miyoina ayamba oirabana makhoina khanglakpa awaba kayabu ikai khumnai media na khana nainaba matamda practically soibadu puthoktuna semdok hobuna chakhotpada hena mateng pangani amadi semdokadaba singbu taramna okani haina sufongdokhi mahakna makataraduna housing channel singamadi company singda ahena thoitana bagi mami ama urakliba sina healthy competition tausi amadi government ki maikai digisu journalist singidamakta kari tauba yabagi haiba dusu lenga sada suggestion pibiyu haiki journalism da leiriba miyoi singna masagi maromdom lepcheba ngamlabada atopa maikai digi pressure lakpa ngamdanaba achumba journalism tauba ngamgani lenga nasu chawkhat thorang kaya Laukhatnaba Taurang Taure Haina ngasi Directorate of Information and Public Relations DIPR gi office pangthokiba National Praise Day cum workshop on who is not afraid of media gi tauramda chief guest wina sarugyakiba and Biren Confered community bebiriba silnausing aina sahajadre hena respectful profession ni akoi mayam puna mon respect of profession ni adu wa yamna awam ayam mana loina wana ba family sing ne khani adu hujikti yamna nungai ba mana competition lae amongst the company masya ge manakta lae adu healthy competition to bio journalism gi profession da lebiri busing ji ki akoina kari to we hyper suggestion idea moi self earning ji kari like editor da madu na phangeba tolop na family bubang ampote Sama sulai itu mending apa, kalau mending apa, tahu macam dah nampote. Adu dia koi career alternative koi kau ya, gahai betul. Thauramgi makha tarakpada DIPR gi Minister TS Biswajin haikibada society ama chakhotpada amadi praja na kari pamli amadi lengak na kari chakhot thaurang paikhali haibasi media gi thongdagi khanggadaba maramna media na ngasi gi chakhot lamjelda achoba thaudang lori lenga asina scheme kaya paikhalabasu media gi thongdagi praja singda yauhanduna praja singna kanaba fanghalbadasu mateng pangli haina phongdokhi specific like fields the sang kuma tam di yaring di akoi le posting do minimize tor ga mi bani land daba tawba me land la ran ba taw hai ba se akoi khan ma tani adu soi gi ba yawi adu deliberately tawgum si adu ga akoi machine se punna societies ta kun ngasi party gi system da su kun democratic right phangan bani adu ngasi gi media gi sin naw le posting su fourth pillar ama oina democratic society amada masina akoi laiba mit panghanba haibadi praja da su aduga akoi sarkar da su mit panghala kanda ngasai hajage du nei kang akoi press council of india advisory body ama oina akoi legislature amadi akoi laiba akoi tongan ba authority concern things ta mukune advice torga lan ba sum puna maksing do loi phamun kan ngasi akoi ni chakhatpa thogipa todo hen chakhatpa ma society ma chema ibani aduna hena chakhali tawudabu akoi laiba manipur da laiba posting akoi mi singsi talent haigadra magi performance haigadra henman kitne hen fast wena chatke da busu yaw masi ju kitang break farga chana ragadi akoi machen hen numsina ba unity because akoi ngasi press de na lai to su akoi unity ma sagat pa integrity ma sagat na bagi masak amasu yaw ri bas stage da akoi ngasi Thauramgi maruoiba sarugamoina Manipur gi Chief Minister and Biren Singh DIPR Minister TS Biswajit Education Minister TS Rajan DIPR gi Director H Bal Krishna Singh DIPR gi Official Singh Yauna State Journalist Award lising nikun mathoi category nipan da khangalaba paumi tareta khusinakhi ngasi khusinakhiba award sing adudi Best Editor Award on National Integration and Communal Harmony da Poknafam Pauche gi editor Aribam Robindro Sharma Science and Technology Reporting amadi Reporting with Special Reference to Women and Children category da Sangai Express ki staff reporter Sapam Aruna Devi Parliamentary Reporting the Huyan Landpaugi Resident Editor Dr. Khaidem Athoba Maitei. Reporting on Art and Culture the People's Chronicle gi staff reporter Oinam Mission Singh. Rural Reporting the Sanalaibag Delhi Senior Reporter Khangimbam Sankar Singh. Sports Reporting the Sangai Express ki Senior Staff Reporter Mayanglambam Roman Singh amadi Reporting Public Health and Hygiene the Impact News ki News Reporter
Khetramayum Premchand Singh da Cash Award Memento amadi Sol Kusinaki.